Hello, ma'am. Good morning. How's it? Koi India government ki Pakistan ka tawri ba mong sida mock drill ama pangthokani hai. Mock drill se kari na kan da lan lakpa matam da koi na kari tawba yai hai usine. Ado maitai khoi gi di hojik lan ama kan na songnaraga leiri adu gi siai ri ba lan sida koi experience khara phangre. Phangi ba experience sida koi na ready tawda ba khangau da na khudak ta torokpanina adugi khudong sabdu lohudre adu madugi landu thengra matungda adei thangnana le hoba lan jawroktriba lan jawraba mafam chungda koina khara makhai gi madugi khudong sabdu lohorga ekoi experience hoigra haitar aduna tawgudrba mock drills da karino hai kanda family singna magi masa masa gi sana lupa lik kon paisa sing ready tawra thamigada ba mafam sana eho harakpaga aina ek pairga sian gi biaba natraga aiga konana mafam amada yum manung duda kangthon makha da khangde table makha da khangde ade upu makha da khangde haidi table gumba karimba magi kangthon mathakta thangalaga shape oi biaba yum do kaira juning khairaga jo aina kalorga ije paisa sana lopa sing duga loina ne hingau biaba condition da che sang maru oi sing du de yauro se ko aduga aina ka loina ga do si medical kit kumba yaugada aso pandu khudak ta ina madu I nung ta ba khot pa chen ba to ba kan ba ngam na ba khudak ki ba khara emergency goina medical kit khara loina ga da ba thang na bising gum ba khara ai ready to thang ga da ba bottle amani da ko yam dra ga su adui mathak tu da aina torch light gum ba candle gum ba machine na ga da ba hai ri sing ji kaino kan da hai amam ba ka da kan gum ba rescue mi la pa matam da ai gi torch light na kam ko matam da aho ba mafam amadi mai gi manga da tholaka du ne ba ati akai marak tu aduna light lai ba mafam matom da mi je lai re khanga doi ne ba aduna torch light ko ma candle gum ba ma haidi maruina ken mar kanos ni ko torch light kum ba sa ai ready to bi ka da ba aduga yot matek ni khangde utek ni khangde chai matek kum ma ai je ready bi to da tham ga da haidi horen kai man nan singraga aina habe kok makhon thong na phuba matam emi je hingi leiri si mafam da leiri abado irai lai na khang mangam na ba aduga ai gi yum da thaliba kaino sing je bulb sing je handak drone thadare bomb tawre du tawre do khoi mai noin muthat nei dana adumain tawdana ai gi yum gi mai sing je muthat ka dawa mapan tholoi da ba lambi sorok ta thaliba street lamp sing je muthat ka dawa mapan tholoi da ba hai riba sing ji akhoi gi government ki site gi laiba NDRF aiba policing laiba adagi di siren kholok da pakhat pe ada ba ing tap ka da ba phatha ka da ba adu sing duna kamain taw ke da pigli ba ngang sing masa sola ban sing da masagi makhoi da wakhan mi paina BP stroke ni khang de kap palaw ba sing do tawdana ba akhoi ni ing tap na wakhan phadana yum da lai minari ba an sing amma ma sing je khoina angang sing je phajana loina bi ga da ba aduga rescue team laiba du da laikai khun du da lai ri ba naha sing ko naha sing dana makhoi da cooperation pire ga mateng pangmina ga da ba ado handak lan se da thengna gi ba experience sing du hojik tawgudrba mock drill sing ji usidani yaugudr si adu khwaidi maru se kainoi kanda sana lupa sen paisa sing aina ready taw thamgadaba medical kit ready taw thamgadaba torch light kumba ready taw thamgadaba chaite kumba dei jote kumba ma ready taw thamgadaba adagi di ai ge sechana ba phiron ketang ai ready taw thamgadaba adugi sing gumba khara ready taw thamgadaba ai gi yungi bulb sing je ai muthat na ba muthat ka dabni yum de ma pan thon be ade street lamp sing gi bulb sing ji muthat ka dabni si sing ji ni maruina siren kong kani koina par khani ngai darka ta de ing tap ka dabni aduga school da bom thadara kani hospital da bom thadara kani adu miam tin ba mohum da bom thadara kani yam na ngan na le raga de du bom thadara ka toini siren kong ka doisna aeroplane lai helicopter paire na traga si bom thadare ai bu siren ni adu da koina kari action lo bu yai to bu yai hai bu sini adu iraisa sing handa ki lam si da koina experience khar phangra banina amuke na koi gi min na khong oigani hai bu sini adu horen hayeng government na adu madong gi lekai khunda kano to brak pudu mock drill tor pudu koi yengbiu sarug ya biu amadi ai gi video si bi yengbiri ba adagi handa ki lan si da experience phangra kangpuna koi amana amadi share tawraga cooperation pinaraga akhoi asoi ngam kya dingak thungmina si hai bu sei myam ding humda no na haijari. Thank you.